प्री पाक की एक्टिंग चेयरमैन साथे एक्सीडेंट लैखिद्रे ऑर्गेनाइजेशन सेक्रेटरी माइकेल GSO1 रामानंदसु लैखिदबद याउख्रे पीपल्स रिवोल्यूशनरी पार्टी ऑफ कंगलैपाक प्री पाक के एक्टिंग चेयरमैन खुमुजम रतन एलाइस साथे एलाइस हेरा एलाइस अवांग बमीतै चाही यांखैगा निपान याउना लुप असिगे यांगलेन सरू ओइना पुरंबा मियोय अहुम ngarang me tang kulhumdoi nongmaijing numit ki numidang wairam pung manga rom tarakpada thokiba accident ki thokdok amada leikhidre pre-pa ke Department of Publicity and Propaganda gi publicity officer achobana khuyek piduna thadorokpa cherola sina hai chinggi angamba asukpa lambi gi laibak thiba accident amada leikhidraba miyoi ahum adudi lupasi gi active chairman oina thaupurakhiba singjamai chinga makha sorokhaibam laikai dagi khumuzam ratan Elias sathe Elias hera Elias awangba chahi yankhai ga nipan singjamai mayengbam laikai dagi loop asigina organization secretary wadiba mayengbam jaichan Elias jai luwang Elias chamba Elias michael amasung imphal gi sagolban bijoy govinda dagi loop asigina GSO1 wadiba RK ramanan Elias basan Elias roger ni loop asigi lusingba ahum asina ikhang khangogduna laikhidabada pripak amasung masigi Lanmi Sanglup Red Army na thamoi sokna nungai taba phongdokre lo na yade haina lauthokraba lup asigi cherol asina makhata na hai laikhidraba acting chairman sathe kumja lisingama ga chamapan marfuni thoigi March thadagi pripak ta yaurakhi kumja lisingama ga chamapan maudrama thoida Belly commander oina ningtam yawol gi achoba thodang loba horakhi kumja lisingani tarama thoida general secretary gi thopuduna korkom gi arepam hut oirakhi kumja lisingani tara marigi November dagi acting chairman oina phampuduna party asigi hena chawba maru oiba thodang lawrokhi kumja lisingani tara nipan gi June dagi lusingba sigi arwoi bamiku phauba korkom gi treasurer gi thodang lawramki laikhidraba organization secretary Michael Luwang kumja lisingamaga chamapan maudra marigi July thadagi party asida yawrakhi kumja lisingani mari dagi na kumja lisingani tara mathoi phauba फाइनेंस के कोऑर्डिनेटर 1 गे थौदांग लौरखे कुमजा लिसिंगनी तरामाथोय गी जुन थादगे पुनसिगी अरोइब मिकु फाउबा ऑर्गेनाइजेशन सेक्रेटरी गी थौपुरमबगा लोइनना कोरकोम गे सब कमिटी अमा ओइरिबा होम कमिटी गी अरेपा मिहुट ओइरमखि हाइरे लैखिद्रबा GSO1 RK रोजर कुमजा लिसिंगमगा चमापन मौद्रा तरुक की जुलाई थादगे पार्टी दे यावरखे कुमजा लिसिंगनी मरी गे अक्टोबर थादगे कुमजा लिसिंगनी तरामाथोय गे March फाउबा इम्फाल वेस्ट के फाइनेंस कमांडर ओइना फाइनेंस का मरी लेनबा हिरम कयादा थौदांग लौरमखि कुमजा लिसिंगनी तरा मरीगे नवेंबर थादगे पुनसिगी अरोइब मिकु फाउबा GSO1 गे थौदांग लौरमखि हाइनसु मखा तारे अथौबा अहुम असिना मनुंग मतम चादना लेखिदबसे लुप की अचौबा मांगजबा मा ओइहौरे लोइनना पार्टी की मेंशन बंगमलरोइदबा अचौबा अहोबा मा लैहौरगने ngasi ningthaukaaba numit asidage party gi acting chairman laikhidaba asina maram oiraga central committee muthat lai loinana mikok mangana saba interim council ama sem lai hairiba interim council asigi chairman na finance secretary oidiba ahibam angombu yanaba yaudana khankhre interim council asina national party congress NPC famduna anoba central committee ama semdriba phauba party gi thodang pugani hairi Madurai Kopal ge nongthakta luhongbagi thoramna Spice Jet dasa tagadawre COVID ani suba web na maram oidaga India da athingba kaya thamduna laina laisat asi sandorokpa thingnanaba akanba section thorang lokhatpa marakta Madurai gi Kopal amanna nongthakta luhongbagi thoramgi video viral oirakpadagi Director General Civil Aviation na Spice Jet ta takhatpa hokre COVID-19 gi mitin bada athingba thambadu Nanthoklaga Madurai gi Kopal amana makhoigi luhongbagi thoramdu aeroplane manungda oina pangthoknaba lepnakhi madugi matungina Spice Jet ki aeroplane ama pulap wairaga mari mata marup mapang kayaga loinana nongthakta aeroplane pairingai manungda luhongbagi thoramadu pangthokhi luhongba sigi video social media da viral oirakpadagi plane adugi crew members singi mathakta matau karamna COVID ki SOP thugairaga mid year da luhongbagi thoram chathahankibano haibadu DGCA na thigatpa hokre Spice Jet ke plane adu Madurai dage Bengaluru faubage paibagi book tawraga plane pairingai marakta luhongbagi thoram adu pangthokibane luhongbagi thoram yaukhiba miyoi khudingmak face mask amata uptabagi mathakta yamna naksinana laiminaduna harauba phongba chathakhiba adu COVID ki chana kanglon pumnamak thugaibane Spice Jet ki official oiba pauda
Boeing 737 adu travel agency amana me kulhumdoida book tawbani plane book tawba matamda luhongbagi harau tayamba oina passenger kangbu ama koiba chatpani hairaga waibani hairi plane adu waiba matamda covid ki chana kanglon nga kadaba kaya adu ningthina khanganki plane tonglaba matam adu dasu passenger pumnama covid ki chakshin thawrang lakhut kadaba kaya khanganki adubu passenger sing aduna makoina piba chana kanglon sing thugairaga luhongbagi thawram adu pangthokhibani hairi missing ki chada tara vaccinate tawdavani WHO chief laiba khudingmakta apunba missing ki chada tara September phawbugi manungda COVID-19 gi mayokta soidanamuk vaccination tawnaba World Health Organization WHO gi chipna ngasi ningthokaba numitta achouba global gi thawrang ama laukhanaba appeal tawrakre UN Health Agency asigi maruoiba chahigi assembly adugi hogdokpada piba mahaki warolda World Health Organization gi Director General Tedros Adhanom Ghebreyesus na September tha phawbugi manungda leiwa khudingmaki oina apunba misingi yamdrabada chada tara vaccinate tawnaba achouba pak chauba khongthang ama changsinanaba appeal tawki Manipur State COVID-19 gi update ta haukiba pung kunmari gi manungda miyoi chanipan ga kunmari COVID-19 positive confirm oide chamri ga hompunipan na discharge tawkre amasung miyoi 15 na laikhidre state asigi apunba confirm case masing lising nifu manga ga chamri yangkhai mathoi sukre loina na active case na lising taru ka chatret marifu manga ne laichet asidagi faduna discharge tawkraba apunba masing na lising kuntra taret ka chamapan nifu taruk ne loina na laichet asiga mari leina laikidaba state asigi apunba masing chatre kun sukre amade laichet asigi recovery rate chada marifu humdoi dasmik mari nipan ne sahi taret ki nupi macha ama COVID-19 na sire Imphal West District ke Waikhom Laikai dage masagi chahi taret khakta ngai dibi nupi macha ama COVID-19 na maram oiraga ngase Jenims ta laikhidrabi nupi macha adugi maming Chanaugzam Loyang Anbi apokpa Harivanta kawe Jenims Hospital ge Medical Superintendent Professor Dr. K.S. Lokesor na thadorokpa cherolamagi matungin na laikhidrabi nupi macha adu ngasi ayuk angan ba pung 3:yankhai taret tabada Jenims ke COVID ward ta ming salaba matung pung manga tabada laikhidawani haire Mio Yamada fungus makal ahum punna naba thengnare Ghaziabad laiba chahi nifu manga suraba COVID-19 na naramlaba Mio Yama fungal infection makal ahum punna naba thengnare haina Hans Hospital ge ENT specialist Dr. BP Tiagi na phongdoklakre district aduda hogzik phawbada black fungus na naba mio nifu ga mathoi thengnare adubu hairiba nupa ase black white amasung yellow fungus naramba CT scan lobada thengnakhide adubu endoscopy lobada makhal ahumgi fungus ase thengnarakibani haire doctor gi warolda sumna haire madude fungus makhal ahum asigi medicine laigani madu amphotericin B na phanba ngamgani haina phongdokhe Sanjay Nagar da laiba patient adu mamit pom khalakpa manatonda I hathaba kaya COVID-19 naraga pharaklaba matungda layong ase lakhibani haire